lamda masigi nupi singna sana khotnaba amadi mahai masingi lamda makok thongba ngamliba sina nupi sing nupa dagi chang tade haibadu mayek sengna takli haina chief minister yumnam khemchana nupi sing singthakre Handak chahigi kosemna loba class 12 ke examination da lenga ki school singdagi staramadi district ki thakta position lawrakraba mahairoi singda sel yauna manapiduna pungning thogat khibagi thoramda wafam ase mahangna phongdokhibani kosemna loba handak chahigi class 12 ke examination da thoidok hendokpa lenga ki mahairoi singda manapiduna pungning thogatpagi thoramado palace compound da leiba MSFDS ki palace auditorium da pangthokhibani Thoramadu mahairoi humpumanga da sel yauna certificate amadi khudol tamduna pukning thogatki Thoramaduga mari lainana chief minister yumnam khemchana hai kumjali singani tara mapan dagi state lenga na paikhalakkiba school fagadhansi mission na lenga ki school singa sidi manglom da sangsilakli mahangna ahan boy na MLA oirakpa matamda chingamaka high school da mahairoi tara mangarom tamak leirami haujikti mayamna kana hotnabadagi school asida mahairoi chani ga yankhairom leire Handaki bosemna loba class 10 ke examination da mahairoi kaya first division da pass to yauna pass to bagi changwang le haujik thokli ba irang asina maram oiraga mahai masin tambagi thabakta achoba saitheng ama pirabasu mahairoi amadi oza singna kanna hotnabadagi education gi lamasi maning halhandana thamba ase thaganingai ne Manipuri ki puwari da lamdamasigi nupi singna masak thokpa thodang kaya lauki haujik su sana khonabagi lamdagi hauraga mahai masingi lamda sumakok thongba ngamli masina lamdam asida nupi sing nupadagi chang tade haibadu mayek sengna tai Masi yamna phidamningai oiba mani handak chahigi kosemna loba class 12 ke examination da TZ Higher Secondary School ki mahairoina position kaya loba ngamkhiba do status da nupi singda empower ningthina tawi haibagi achoba khudam amani miyamna lengakta ningba thungdaba kaya leiragasu ban blockade tawbagi wakhalon thadokpiyo madugi mahutta wari watai ningthina sanaraga paikhatpa yaba thabak sing paikhat minasi haina mahangna makha takhi 2019 Oramale School Fagalan si ay nahutay. Satra laitaba school sing managdampa school sing da punjalakanda constituency amagi school amam hana sengba si na hogi badugi paring wena aina thengnajar pada aikoi gi aina leiba sigjamai gi singamaka school lo aina yanan ba board ka ba matam da satra tara mari khak lerami ado ngasidi satra chani yankai hena leire and at the same time angang tara manga metric thabada nipan first division yawi aina thamjaningi di asugi amna leiba irang thokiba crisis parents da su akoi isa sing adigi waja sing na adugi mati education si serious na lawar kanda koi maning da halande mamang da poi iduni education si akoi society gi human society gi backbone oiri bani oigadori bani aduna asagi toan ba section dagi stakeholder dagi koi karigumba ningba tungdaba leiragasu laga sarkar ga phasana wari sanabiu ban blockade tawsina haureiba nahasing education da amna ningan nabagi sapu pibasi pihangumsi Ngasiki Thoramadu Chief Minister Yumnam Khemchan, Education SK Commissioner Ningthaujam Geoffrey Amadi, Council of Higher Secondary Education Manipur Kosem G Chairman, T Ozitna Mathang Sena Chief Guest, President Amadi Guest of Honor Rena Saryaki, Panbega Abadi Kumjali Singani Taranipan Dagi Hauduna, Lenga Ki Mahairoi Singda Pukning Thagatuna Piba, Incentive Award Asi, Handak Chahigi Oina Category Ani Thogna, Lenga Ki Mahairoi, Humpu Manga de Lanthoki, Ahanba Category Gi Oina, Stat Ki Thakta Position Laura Kraba Mahairoi Tara Mari Amadi, District Ki Thakta, Examination Asida Chada Humpu Tara Dagi Tadana, Mark Panglakraba District ki ahanba amadi ani suba taba mahairoi yankai mathoida sel yauna certificate kusinaki stat ki thakta ahanba ani suba ahum suba amadi atai position tarakraba mahairoi singda sel oina mathang sina lupa lakh manga lakh mari lakh ahum amadi lupa lakh ama kusinaki aduga district ki thakta ahanba amadi ani suba tarakraba mahairoi singdana mathang sina lupa lishing yankai amadi lupa lishing kunmanga kusinaki Sahih na maram oraka na koi da parents ki control da teachers ki control adu su wala kadon it's natural ka su kaite but the only thing that you need to think no na kawai da base nang to iba tabak to activity to is it nang da pan goal to yon ka dori bra adu ni da isagi course correction hai gadra isagi goal setting hai gadra
ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯩꯒꯗꯕ ꯇꯝꯗꯕ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯀꯣꯂꯦꯖ ꯆꯪꯈꯤ ꯃꯇꯝꯗ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯪꯈꯤ ꯃꯇꯝꯗ ꯗꯤꯐ꯭ꯔꯦꯟ exposure mayam phangakani activities haigara sports nataki arts ki kari ki dance ki music ki mayam phangani ko sida kibi gano akoi ki manipur ge horokpa satra sa gi sa mokshu manipur ge horokpa ni ko adiki notice ki hai tare the racial akoi ki thinking se koi ki gan bane papa to ga kitak sa bane koi se ko yai ma khai si se khando kaim kan ta bane